ꯃꯌꯥꯄꯨꯔ ꯃꯍꯧꯁꯥꯒꯤ ꯐꯖꯕꯅ ꯂꯩꯇꯦꯡꯂꯕ ꯈꯨꯡꯒꯪ ꯑꯃꯅꯤ꯫ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯥꯛꯅꯕ ꯄꯥꯝꯕꯩ ꯍꯥꯏꯕꯕꯨ ꯂꯝꯕꯤ ꯑꯃꯈꯛꯅ ꯑꯣꯏꯔꯝꯃꯤ꯫ ꯑꯇꯣꯞꯄ ꯅꯥꯀꯟꯁꯤꯡꯗꯗꯤ ꯆꯤꯡ, ꯄꯥꯠ, ꯇꯨꯔꯦꯟ ꯃꯌꯥꯝꯅ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯨꯡꯒꯪ ꯑꯁꯤ ꯃꯇꯝ ꯆꯨꯞꯄꯗ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯆꯟꯗ꯭ꯔꯀꯂꯥ ꯃꯌꯥꯄꯨꯔ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯁꯤꯗ ꯔꯨꯗꯥꯂꯤꯒꯤ ꯊꯕꯛ ꯇꯧꯔꯝꯃꯤ꯫ ꯔꯨꯗꯥꯂꯤꯒꯤ ꯊꯕꯛꯇꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯃꯤ ꯑꯃ ꯍꯦꯛ ꯁꯤꯕꯗ ꯌꯨꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯀꯞꯄ, ꯃꯍꯥꯛꯅ ꯇꯦꯡꯊꯥꯕ, ꯑꯗꯨꯒ ꯀꯣꯟꯅꯊꯪꯗ ꯃꯤ ꯑꯗꯨꯕꯨ ꯄꯣꯠꯂꯣꯏꯕ ꯁꯤꯒꯤ ꯊꯕꯛꯁꯤꯅꯤ꯫ ꯃꯤ ꯑꯃ ꯍꯦꯛ ꯁꯤꯕ ꯃꯇꯝꯗ ꯆꯟꯗ꯭ꯔꯀꯂꯥꯒꯤ ꯃꯃꯤꯠꯇ ꯇꯥꯔꯤꯕ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕꯗꯨ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯑꯎꯕ ꯃꯤꯒꯤ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯧꯊꯣꯛꯍꯜꯂꯤ, ꯅꯨꯡ ꯐꯥꯎꯕ ꯃꯍꯤ ꯂꯥꯡꯊꯣꯛꯍꯜꯂꯤ ꯍꯥꯏꯅꯩ꯫ ꯃꯥꯅ ꯍꯦꯛ ꯀꯞꯂꯕ ꯏꯁꯣꯔꯗ ꯀꯔꯤꯒꯤ ꯅꯪꯅ ꯁꯨꯝꯅ ꯇꯧꯕꯤꯔꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯒꯠꯇꯨꯅ ꯋꯥꯔꯤ ꯁꯥꯕꯒꯤ ꯃꯇꯧ ꯑꯣꯏꯅ ꯎꯏ꯫ ꯅꯨꯃꯤꯠ ꯑꯗꯨ ꯃꯌꯥꯄꯨꯔꯗ ꯈꯥꯛ ꯑꯔꯥꯎ ꯅꯣꯡ ꯅꯨꯡꯁꯤꯠ ꯂꯩꯕ ꯅꯨꯃꯤꯠ ꯑꯃꯅꯤ꯫ ꯆꯟꯗ꯭ꯔꯀꯂꯥꯅ ꯃꯥꯒꯤ ꯌꯨꯝꯗ ꯇꯨꯝꯅꯕ ꯂꯣꯏꯁꯤꯟꯗꯨꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯃꯥꯒꯤ ꯊꯣꯡ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯊꯤꯜꯂꯛꯄ ꯇꯥꯈꯤ꯫ ꯆꯟꯗ꯭ꯔꯀꯂꯥꯒꯤ ꯌꯨꯝ ꯑꯗꯨ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯖꯪꯒꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯌꯨꯝꯗ ꯂꯥꯛꯊꯣꯛ ꯂꯥꯛꯁꯤꯟ ꯍꯥꯟꯅ ꯃꯤ ꯑꯃ ꯇꯧꯅꯗꯕ ꯃꯇꯝꯅꯤ꯫ ꯅꯣꯡꯊꯤ ꯅꯣꯡꯃꯝꯕ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯗꯨꯗ ꯃꯥꯒꯤ ꯊꯣꯡ ꯑꯗꯨꯗ ꯑꯗꯨꯝꯅ ꯊꯤꯜꯂꯛꯄꯗꯨꯗ ꯃꯍꯥꯛ ꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯕ ꯀꯤꯕ ꯐꯥꯎꯈꯤ꯫ ꯆꯟꯗ꯭ꯔꯀꯂꯥꯅ ꯊꯣꯡ ꯑꯗꯨ ꯍꯦꯛ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝꯗ ꯃꯄꯥꯟꯗ ꯀꯅꯥꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯍꯤꯡ ꯑꯗꯨ ꯌꯥꯝꯅ ꯃꯝꯃꯤ, ꯅꯣꯡꯁꯨ ꯀꯟꯅ ꯆꯨꯔꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯝꯈ꯭ꯔꯕ ꯑꯍꯤꯡ ꯑꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯗꯨꯅ ꯀꯅꯥ ꯂꯥꯛꯂꯝꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯃꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯅꯥꯃꯠꯇ ꯎꯕ ꯐꯪꯈꯤꯗꯦ꯫ ꯑꯅꯛꯄ ꯃꯐꯝ ꯑꯃꯗꯒꯤ ꯑꯉꯥꯡꯒꯤ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯍꯟꯗꯨꯅ ꯇꯥꯔꯛꯈꯤ꯫ ꯆꯟꯗ꯭ꯔꯀꯂꯥꯅ ꯃꯈꯥꯗꯨꯗ ꯌꯦꯡꯊꯔꯨꯕ ꯃꯇꯝꯗ ꯆꯍꯤ ꯐꯥꯗ꯭ꯔꯤꯕ ꯌꯥꯝꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯃ ꯂꯩꯔꯝꯈꯤ꯫ ꯅꯣꯡꯊꯤ ꯅꯣꯡꯃꯝꯕ ꯊꯦꯡꯈ꯭ꯔꯕ ꯑꯍꯤꯡ ꯑꯗꯨꯗ ꯄꯤꯛꯈ꯭ꯔꯕ ꯑꯉꯥꯡ ꯑꯗꯨꯅ ꯑꯗꯨꯝꯅ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯕꯗ ꯃꯍꯥꯛ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯝꯈꯠꯂꯤ꯫ ꯑꯉꯥꯡ ꯑꯗꯨ ꯅꯨꯄꯤ ꯃꯆꯥꯅꯤ꯫ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯊꯦꯝꯖꯤꯜꯂꯤ꯫ ꯁꯤꯒꯤ ꯇꯨꯡꯗ ꯆꯟꯗ꯭ꯔꯀꯂꯥꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯜꯂꯞ ꯇꯧꯅ "ꯀꯅꯥ ꯂꯩꯒꯦ ꯁꯤꯗ? ꯑꯉꯥꯡ ꯑꯁꯤ ꯀꯅꯥꯅ ꯊꯝꯃꯝꯕꯅꯣ? ꯑꯉꯥꯡꯁꯤ ꯄꯨꯈꯣ, ꯑꯩ ꯌꯦꯡꯕ ꯉꯝꯃꯣꯏ" ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯑꯗꯨꯕꯨ ꯀꯅꯥꯃꯠꯇꯅ ꯃꯥꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯈꯤꯕ ꯂꯩꯇꯦ꯫ ꯑꯉꯥꯡ ꯑꯗꯨꯕꯨ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯀꯟꯅꯤꯡꯕꯗꯒꯤ ꯃꯐꯝꯁꯤꯗ ꯊꯝꯃꯝꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯜꯂꯤ꯫ ꯁꯤꯇ ꯅꯠꯇꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯇꯣꯞ ꯑꯇꯣꯞꯄ ꯋꯥꯈꯜ ꯀꯌꯥ ꯑꯃꯁꯨ ꯃꯉꯣꯟꯗ ꯐꯥꯎꯔꯛꯈꯤ꯫ ꯆꯟꯗ꯭ꯔꯀꯂꯥ ꯚꯨꯠ ꯄ꯭ꯔꯦꯠꯀꯤ ꯃꯔꯝꯗ ꯊꯥꯖꯕ ꯅꯨꯄꯤ ꯑꯃꯁꯨ ꯑꯣꯏꯕꯅ ꯑꯉꯥꯡ ꯑꯗꯨ ꯚꯨꯠ ꯄ꯭ꯔꯦꯠꯀꯤ ꯁꯥꯏꯑꯣꯜ ꯑꯣꯏꯔꯤꯕ ꯖꯥꯠꯂꯥ ꯁꯨꯝꯅꯁꯨ ꯈꯟꯈꯤ꯫ ꯐꯠꯇꯕ ꯂꯥꯏꯁꯤꯡꯅ ꯀꯔꯤ ꯇꯧꯕ ꯉꯝꯃꯤ, ꯃꯈꯣꯏꯒꯤ ꯁꯛꯇꯤꯒꯤ ꯃꯔꯝꯗ ꯈꯪꯕ ꯑꯣꯏꯕꯅ ꯃꯍꯥꯛ ꯃꯇꯝ ꯆꯨꯞꯄꯗ ꯐꯠꯇꯕ ꯂꯥꯏꯁꯤꯡꯗꯒꯤ ꯆꯪꯗꯅꯕ ꯉꯥꯛꯊꯣꯛꯆꯗꯨꯅ ꯂꯩꯔꯛꯈꯤ꯫ ꯅꯨꯃꯤꯠꯇꯨ ꯊꯥꯁꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯥꯁꯤꯒꯤ ꯅꯨꯃꯤꯠꯇꯤ ꯚꯨꯠ ꯄ꯭ꯔꯦꯠ ꯐꯠꯇꯕ ꯂꯥꯏꯁꯤꯡꯗꯤ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯍꯦꯟꯅ ꯀꯟꯈꯠꯂꯤ꯫ ꯃꯥꯅ ꯄꯨꯛꯅꯤꯡꯗ ꯃꯑꯣꯟ ꯃꯑꯣꯟ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯑꯉꯥꯡ ꯑꯗꯨ ꯀꯞꯄꯛꯄꯒꯤ ꯃꯈꯣꯟꯅ ꯃꯥꯅ ꯈꯜꯂꯝꯂꯤꯕ ꯋꯥꯈꯜ ꯑꯗꯨ ꯀꯣꯛꯍꯟꯈꯤ꯫ ꯊꯣꯡ ꯊꯤꯡꯖꯤꯜꯂꯝꯂꯒ ꯑꯉꯥꯡꯗꯨ ꯃꯥꯅ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯏ꯫ ꯑꯉꯥꯡꯗꯨꯒꯤ ꯃꯁꯥꯗꯨ ꯌꯥꯝꯅ ꯏꯪꯕꯗꯨꯗ ꯐꯤ ꯑꯃꯅ ꯀꯣꯟꯁꯤꯟꯕꯤꯔꯒ ꯆꯥꯛꯈꯨꯝꯗꯒꯤ ꯁꯪꯒꯣꯝ ꯈꯔ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯂꯣꯜꯂꯒ ꯑꯉꯥꯡꯗꯨꯗ ꯄꯤꯊꯛꯏ꯫ ꯁꯪꯒꯣꯝ ꯄꯤꯊꯛꯅ ꯄꯤꯊꯛꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯁꯛꯇꯨꯗ ꯃꯥꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ, ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯍꯦꯛ ꯄꯨꯛꯅꯤꯡꯗ ꯑꯉꯥꯡ ꯑꯗꯨꯕꯨ ꯎꯕ ꯃꯇꯝꯗ ꯂꯩꯔꯝꯕ ꯑꯋꯥꯕ ꯈꯨꯗꯤꯡꯃꯛ ꯀꯣꯛꯄ ꯉꯝꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯁꯛꯇꯝ ꯑꯣꯏꯅ ꯎꯏ꯫ ꯆꯟꯗ꯭ꯔꯀꯂꯥꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯒ "ꯅꯤꯇꯤ, ꯉꯁꯤꯗꯒꯤ ꯑꯩꯅ ꯅꯪꯒꯤ ꯃꯤꯡꯁꯤ ꯅꯤꯇꯤ ꯊꯣꯜꯂꯕꯅꯤ꯫ ꯑꯩꯅ ꯅꯪꯒꯤ ꯅꯃꯥ" ꯁꯤ ꯍꯥꯏꯔꯒ ꯑꯉꯥꯡ ꯑꯗꯨ ꯇꯞꯅ ꯁꯨꯝꯅ ꯁꯨꯝꯅ ꯃꯍꯥꯛꯁꯨ ꯁꯨꯝ ꯇꯨꯝꯊꯈꯤ꯫ ꯆꯟꯗ꯭ꯔꯀꯂꯥꯅ ꯅꯤꯇꯤꯗꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯒ ꯇꯨꯝꯂꯤꯉꯩ ꯑꯗꯨꯗ ꯅꯤꯇꯤ ꯃꯤꯀꯞ ꯊꯣꯔꯛꯈꯤ꯫ ꯃꯥꯅ ꯍꯦꯛ ꯃꯃꯤꯠ ꯁꯤꯡꯂꯒ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯃꯤꯠ ꯑꯗꯨ ꯈꯪꯂꯥꯎ ꯂꯥꯎꯊꯣꯔꯛꯏ꯫ ꯈꯨꯖꯤꯟꯁꯨ ꯖꯔ ꯖꯔ ꯁꯥꯡꯒꯠꯂꯛꯏ꯫ ꯃꯔꯩꯗꯨꯁꯨ ꯁꯥꯡꯅ ꯇꯤꯡꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯇꯤꯡꯊꯣꯛ ꯇꯤꯡꯁꯤꯟ ꯁꯥꯟꯅꯗꯨꯅ ꯑꯃꯨꯛ ꯂꯩ꯫ ꯆꯟꯗ꯭ꯔꯀꯂꯥꯅ ꯇꯨꯝꯃꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯑꯉꯥꯡ ꯑꯗꯨꯅ ꯆꯣꯡꯈꯠꯂꯒ ꯃꯥꯒꯤ ꯊꯕꯥꯛꯇ ꯐꯝꯃꯤ꯫ ꯑꯗꯨꯒ ꯁꯥꯡꯈ꯭ꯔꯕ ꯈꯨꯖꯤꯟ ꯑꯗꯨꯅ ꯃꯥꯒꯤ ꯈꯧꯔꯤ ꯑꯗꯨꯗ ꯀꯟꯅ ꯆꯞꯄꯤ꯫ ꯑꯗꯨꯗꯒꯤ ꯆꯟꯗ꯭ꯔꯀꯂꯥ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯧꯒꯠꯂꯛꯂꯒ ꯐꯝꯃꯤ꯫ ꯑꯗꯨꯒ ꯃꯁꯥꯅ ꯍꯥꯏꯖꯩ, "ꯃꯪ ꯑꯣꯏꯔꯝꯂꯦ, ꯐꯔꯦ,
ꯑꯁꯦꯡꯕꯒꯤ ꯊꯣꯛꯄ ꯑꯣꯏꯔꯝꯂꯒꯗꯤ ꯑꯩ ꯁꯣꯏꯗꯅ ꯁꯤꯔꯝꯒꯅꯤ꯫ ꯅꯤꯇꯤꯁꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯤ꯫ ꯁꯤ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯐꯦꯠꯇꯪ ꯊꯣꯡꯅꯥꯎꯗꯒꯤ ꯌꯦꯡꯕꯗ ꯅꯣꯡ ꯉꯥꯟꯕ ꯎꯈꯤ꯫ ꯆꯨꯔꯝꯕ ꯅꯣꯡ ꯑꯗꯨꯁꯨ ꯍꯥꯡꯈ꯭ꯔꯦ꯫ ꯃꯄꯥꯟꯗꯒꯤ ꯃꯍꯥꯛꯅ ꯈꯪꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯃꯍꯥꯛꯄꯨ ꯀꯧꯏ꯫ ꯆꯟꯗ꯭ꯔꯀꯂꯥꯅ ꯊꯣꯛꯂꯒ ꯌꯦꯡꯕꯗ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯕ ꯈꯨꯜꯂꯥꯛꯄꯒꯤ ꯊꯕꯛ ꯁꯨꯅꯕ ꯂꯩꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯦ, "ꯆꯟꯗ꯭ꯔꯀꯂꯥ, ꯂꯥꯎ, ꯈꯤꯇꯪ ꯊꯨꯅ ꯆꯠꯁꯤ꯫ ꯉꯔꯥꯡ ꯑꯍꯤꯡ ꯑꯩꯈꯣꯏꯒꯤ ꯈꯨꯜꯂꯥꯛꯄꯗꯨ ꯂꯩꯈꯤꯗ꯭ꯔꯦ꯫" ꯈꯨꯜꯂꯥꯛꯄꯗꯨꯒꯤ ꯁꯤꯕꯒꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯆꯟꯗ꯭ꯔꯀꯂꯥ ꯄꯨꯡꯉꯛ ꯉꯛꯏ, ꯃꯔꯝꯗꯤ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤ ꯈꯨꯜꯂꯥꯛꯄꯗꯨꯒ ꯃꯥꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯈꯤꯕ꯫ ꯁꯤꯇ ꯅꯠꯇꯅ ꯈꯨꯜꯂꯥꯛꯄꯗꯨ ꯌꯥꯝꯅ ꯃꯕꯨꯛꯆꯦꯜ ꯐꯕ ꯃꯤꯑꯣꯏ ꯑꯃꯁꯨꯅꯤ꯫ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯑꯉꯥꯡꯗꯨꯒꯤ ꯃꯔꯝꯗꯁꯨ ꯈꯜꯂꯤ꯫ ꯑꯉꯥꯡ ꯑꯁꯤ ꯂꯩꯔꯕꯗꯤ ꯑꯩ ꯀꯝꯗꯧꯅ ꯆꯠꯀꯅꯤ? ꯑꯗꯨꯒ ꯑꯉꯥꯡꯁꯤꯒꯤ ꯃꯔꯝꯗꯁꯨ ꯑꯩ ꯀꯅꯥꯃꯠꯇꯗ ꯈꯪꯍꯟꯕ ꯄꯥꯝꯗ꯭ꯔꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯍꯥꯛꯅ ꯊꯥꯖꯕ ꯌꯥꯔꯕꯤ ꯃꯆꯦ ꯊꯣꯛꯄꯤ ꯀꯝꯂꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯅꯤꯡꯁꯤꯡꯉꯛꯈꯤ꯫ ꯃꯍꯥꯛꯅ ꯀꯝꯂꯥꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯁꯤꯟꯅꯔꯝꯂꯒ ꯃꯍꯥꯛ ꯑꯁꯤꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯇꯤꯟꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯁꯤꯔꯤꯕ ꯈꯨꯜꯂꯥꯛꯄꯗꯨ ꯆꯟꯗ꯭ꯔꯀꯂꯥꯗ ꯅꯠꯇꯅ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯉꯝꯕ ꯑꯐꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯈꯨꯜꯂꯥꯛꯄ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯇꯤꯌꯥ ꯄꯨꯝꯕ ꯈꯪꯍꯧꯗꯅ ꯄꯨꯝꯃꯝ ꯑꯃꯨꯛꯁꯨ ꯃꯝꯁꯤꯟꯈꯤ꯫ ꯃꯐꯝ ꯑꯗꯨ ꯑꯀꯥꯛ ꯑꯔꯥꯎꯅ ꯄꯨꯡꯅꯤꯟ ꯅꯤꯟꯈꯤ꯫ ꯇꯤꯜꯂꯝꯂꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯌꯥꯝꯅ ꯄꯥꯈꯠꯅꯩ꯫ ꯃꯇꯝꯗꯨꯗ ꯆꯟꯗ꯭ꯔꯀꯂꯥꯅ ꯋꯥ ꯑꯃ ꯅꯤꯡꯁꯤꯡꯉꯛꯈꯤ꯫ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯝꯕ ꯂꯥꯏ ꯐꯠꯇꯕꯅ ꯌꯦꯠꯄꯗꯒꯤ ꯁꯤꯈꯤꯕ ꯅꯨꯄꯥ ꯑꯃ ꯄꯣꯠꯂꯣꯏꯕ ꯃꯇꯝꯗꯁꯨ ꯈꯪꯍꯧꯗꯅ ꯑꯇꯤꯌꯥ ꯄꯨꯝꯕ ꯄꯨꯝꯃꯝ ꯃꯝꯁꯤꯜꯂꯛꯈꯤꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯃꯍꯥꯛꯅ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯗꯨꯒ ꯃꯥꯅ ꯈꯨꯜꯂꯥꯛꯄꯗꯨꯅ ꯁꯤꯔꯤꯕꯒꯤ ꯃꯔꯝ ꯑꯗꯨꯁꯨ ꯍꯥꯏꯔꯤꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯔꯝꯕ ꯌꯥꯏ ꯍꯥꯏꯕꯗꯨ ꯄꯨꯛꯅꯤꯡꯗ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯃꯍꯥꯛ ꯈꯟꯕ ꯍꯧꯔꯛꯈꯤ꯫ ꯈꯨꯜꯂꯥꯛꯄꯅ ꯁꯤꯔꯤꯕꯁꯤꯁꯨ ꯐꯠꯇꯕ ꯂꯥꯏꯁꯤꯡꯅ ꯌꯦꯠꯄꯗꯒꯤ ꯁꯣꯏꯗꯅ ꯁꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯗ ꯊꯥꯖꯩ꯫ ꯈꯨꯜꯂꯥꯛꯄꯗꯨꯕꯨ ꯄꯣꯠꯂꯣꯏꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯅꯥꯎꯅꯨꯄꯥ ꯃꯥꯙꯕꯅ ꯃꯩ ꯆꯨꯕ ꯂꯥꯛꯄ ꯃꯇꯝꯗ ꯈꯪꯍꯧꯗꯅ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯑꯃꯅ ꯍꯨꯝꯖꯤꯜꯂꯛꯄꯗꯒꯤ ꯃꯩ ꯑꯗꯨ ꯆꯥꯛꯍꯟꯕ ꯉꯝꯈꯤꯗꯦ꯫ ꯊꯧꯗꯣꯛꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯡꯒꯪꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯌꯥꯝꯅ ꯀꯤꯅꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯗ꯭ꯔꯀꯂꯥꯅ ꯁꯤꯔꯤꯕ ꯈꯨꯜꯂꯥꯛꯄꯗꯨꯒꯤ ꯃꯅꯥꯎꯅꯨꯄꯥ ꯃꯥꯙꯕꯀꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯍꯥꯏ, "ꯁꯥꯍꯦꯕ, ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯐꯝꯁꯤꯗ ꯄꯣꯠꯂꯣꯏꯕ ꯌꯥꯒꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯑꯍꯦꯟꯕ ꯐꯠꯇꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯁꯤꯗ ꯑꯊꯨꯕ ꯃꯇꯝꯗ ꯑꯁꯤꯕꯁꯤ ꯑꯇꯣꯞꯄ ꯈꯨꯡꯒꯪ ꯑꯃꯗ ꯆꯠꯇꯨꯅ ꯄꯣꯠꯂꯣꯏꯍꯧꯕꯅ ꯐꯒꯅꯤ ꯈꯜꯂꯤ꯫" ꯁꯤ ꯍꯥꯏꯕꯒꯤ ꯇꯨꯡꯗ ꯆꯟꯗ꯭ꯔꯀꯂꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯙꯕꯅ ꯑꯁꯤꯕꯗꯨꯕꯨ ꯀꯤꯂꯣꯃꯤꯇꯔ 10ꯃꯨꯛ ꯂꯥꯞꯄ ꯈꯨꯡꯒꯪ ꯑꯃꯗ ꯄꯨꯔꯛꯂꯒ ꯄꯣꯠꯂꯣꯏꯔꯨꯏ꯫ ꯁꯤꯒꯤ ꯇꯨꯡꯗ ꯆꯟꯗ꯭ꯔꯀꯂꯥꯅ ꯃꯌꯨꯝ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯅꯤꯇꯤꯁ ꯅꯥꯎꯁꯨꯝ ꯃꯊꯛꯇ ꯇꯨꯝꯍꯜꯂꯝꯕꯗꯨ ꯂꯩꯃꯥꯏꯊꯛꯇ ꯇꯥꯗꯨꯅ ꯂꯩꯔꯝꯕ, ꯑꯗꯨꯒ ꯃꯅꯥꯛ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯕꯤꯍꯧꯕ ꯀꯝꯂꯥꯁꯨ ꯀꯔꯤꯝꯇ ꯈꯪꯗꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯊꯦꯡꯅꯈꯤ꯫ ꯆꯟꯗ꯭ꯔꯀꯂꯥꯅ ꯑꯉꯥꯡ ꯑꯗꯨꯝꯗ ꯌꯥꯝ ꯊꯨꯅ ꯆꯦꯟꯁꯤꯟꯗꯨꯅ ꯑꯉꯥꯡ ꯑꯗꯨꯗ, "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯥ? ꯏꯆꯥ ꯁꯣꯛꯇꯕ꯭ꯔꯥ?" ꯍꯥꯏꯗꯨꯅ ꯈꯨꯝꯒꯠꯂꯤꯉꯩ ꯑꯗꯨꯗ ꯃꯅꯥꯛ ꯑꯗꯨ ꯇꯨꯝꯃꯝꯕꯤ ꯀꯝꯂꯥ ꯃꯤꯀꯞ ꯊꯣꯔꯛꯈꯤ꯫ ꯑꯉꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯍꯥꯛ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯑꯉꯥꯡ ꯑꯗꯨ ꯃꯥꯅ ꯁꯨꯝꯃꯝꯕ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤ꯫ ꯇꯥꯔꯛꯂꯕꯁꯨ ꯃꯍꯥꯛꯅ ꯃꯈꯣꯟ ꯇꯥꯒꯅꯤ ꯑꯉꯥꯡ ꯑꯗꯨ ꯀꯞꯄꯛꯄꯒꯤ ꯃꯈꯣꯟꯁꯨ ꯇꯥꯈꯤꯗꯦ꯫ ꯑꯉꯥꯡ ꯑꯗꯨꯗ ꯑꯁꯣꯛ ꯑꯄꯟꯁꯨ ꯑꯃꯠꯇ ꯌꯥꯎꯔꯝꯗꯕꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, "ꯆꯟꯗ꯭ꯔꯀꯂꯥ, ꯑꯩ ꯀꯝꯗꯧꯅ ꯀꯃꯥꯏꯅ ꯇꯨꯝꯊꯈꯤꯕꯅꯣ ꯑꯩ ꯈꯪꯍꯧꯗꯦ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯁꯤꯗꯤ ꯑꯩꯅ ꯁꯨꯝꯈꯤꯕꯇ ꯉꯥꯏꯔꯤꯕꯅꯤ꯫ ꯇꯥꯔꯕꯁꯨ ꯑꯩꯅ ꯈꯪꯍꯧꯗ꯭ꯔꯤꯕꯁꯤꯕꯨ ꯀꯝꯗꯧꯅꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ꯫ ꯑꯉꯥꯡ ꯑꯁꯤꯗ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯔꯝꯗ꯭ꯔꯤꯕꯁꯤ ꯏꯁꯣꯔꯅ ꯆꯥꯟꯕꯤꯔꯕꯅꯤ꯫" ꯆꯟꯗ꯭ꯔꯀꯂꯥꯅ, "ꯑꯉꯥꯡ ꯍꯥꯏꯕꯁꯤꯗꯤ ꯏꯁꯣꯔꯅ ꯆꯥꯟꯕꯤ ꯍꯥꯏꯕꯗꯨꯅꯤ, ꯆꯨꯝꯃꯤ꯫" ꯁꯤ ꯍꯥꯏꯔꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯊꯥꯗ ꯑꯃꯨꯛꯁꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯄꯨꯛꯅꯤꯡꯗꯗꯤ ꯆꯟꯗ꯭ꯔꯀꯂꯥꯅ ꯄꯥꯈꯠꯆꯩ꯫ ꯑꯉꯥꯡ ꯑꯁꯤꯅ ꯀꯥ ꯍꯦꯟꯅ ꯁꯣꯛꯑꯝꯗꯕ ꯍꯥꯏꯕꯗꯨꯅ ꯃꯈꯜ ꯑꯃꯅꯤ, ꯑꯗꯨꯒ ꯋꯥꯡꯈ꯭ꯔꯕ ꯃꯐꯝꯁꯤꯗꯒꯤ ꯑꯉꯥꯡꯁꯤꯅ ꯇꯥꯔꯛꯂꯒ ꯃꯉꯣꯟꯗ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯑꯁꯣꯛꯄꯒꯤ ꯃꯃꯤ ꯐꯥꯎ ꯇꯥꯗ꯭ꯔꯤꯕꯁꯤꯅ ꯀꯝꯗꯧꯅꯅꯣ? ꯀꯝꯂꯥꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯆꯟꯗ꯭ꯔꯀꯂꯥꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯃꯩ ꯑꯣꯛꯊꯣꯛꯄꯤꯔꯒ ꯐꯠꯇꯕ ꯂꯥꯏ ꯇꯤꯟ ꯀꯌꯥ ꯑꯃꯗꯒꯤ ꯉꯥꯛꯊꯣꯛꯄꯤꯅꯕ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯇꯧꯕꯤ꯫ ꯁꯤꯇ ꯅꯠꯇꯅ ꯑꯍꯤꯡ ꯆꯨꯞꯄ ꯆꯟꯗ꯭ꯔꯀꯂꯥꯅ ꯃꯆꯥꯅꯨꯄꯤꯗ ꯂꯥꯏꯒꯤ ꯑꯣꯏꯕ ꯐꯠꯇꯕ ꯁꯥꯍꯨꯝ ꯐꯪꯉꯛꯇꯅꯕ ꯍꯥꯏꯗꯨꯅ ꯑꯍꯤꯡ ꯆꯨꯞꯄ ꯂꯥꯏ ꯆꯪꯗꯅꯕ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯂꯩꯈꯤ꯫ ꯁꯨꯝꯅ ꯆꯟꯗ꯭ꯔꯀꯂꯥꯅ ꯅꯤꯇꯤꯕꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯌꯣꯛꯆꯔꯛꯈꯤ꯫ ꯍꯧꯖꯤꯛ ꯅꯤꯇꯤ ꯆꯍꯤ 12 ꯁꯨꯔꯦ꯫ ꯅꯤꯇꯤꯒꯤ ꯁꯪꯁꯥꯔ ꯍꯥꯏꯕꯕꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯃꯁꯨꯡ ꯁ꯭ꯀꯨꯜ ꯑꯣꯏꯔꯝꯃꯤ꯫
ꯃꯃꯥ ꯆꯟꯗ꯭ꯔꯀꯂꯥꯗ ꯃꯥꯒꯤ ꯑꯣꯏꯕ ꯋꯥ ꯀꯌꯥ ꯑꯃ ꯅꯨꯡꯇꯤꯒꯤ ꯇꯝꯃꯤ꯫ ꯃꯃꯥꯒꯤ ꯑꯣꯏꯕ ꯃꯇꯦꯡꯁꯨ ꯃꯍꯥꯛꯅ ꯅꯨꯡꯇꯤꯒꯤ ꯄꯥꯡꯏ꯫ ꯃꯃꯥꯗꯨꯅ ꯋꯥꯗꯨꯅ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯃꯥꯒꯤ ꯈꯣꯡ ꯅꯝꯕꯤ꯫ ꯅꯤꯇꯤ ꯃꯃꯥ ꯌꯥꯝꯅ ꯅꯤꯡꯏ, ꯆꯟꯗ꯭ꯔꯀꯂꯥꯁꯨ ꯃꯆꯥꯕꯨ ꯌꯥꯝꯅ ꯅꯤꯡꯏ꯫ ꯃꯈꯣꯏ ꯑꯅꯤ ꯁꯪꯁꯥꯔ ꯑꯃꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤꯅꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯟꯗ꯭ꯔꯀꯂꯥꯒꯤ ꯄꯨꯛꯅꯤꯡꯗ ꯅꯤꯇꯤꯗ ꯑꯌꯦꯠꯄ ꯑꯄꯟꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯃꯇꯝ ꯆꯨꯞꯄꯗ ꯐꯥꯎꯏ꯫ ꯃꯍꯥꯛꯅ ꯃꯇꯝ ꯆꯨꯞꯄꯗ ꯅꯤꯇꯤꯗ ꯑꯁꯣꯛ-ꯑꯄꯟ ꯑꯃꯠꯇ ꯂꯥꯛꯇꯅꯕ ꯀꯟꯅ ꯍꯣꯠꯅꯖꯩ꯫ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯝꯕ ꯈꯨꯜꯂꯥꯛꯄꯗꯨꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯃꯥꯙꯕꯄꯨ ꯃꯌꯥꯝꯅ ꯑꯃꯨꯛ ꯈꯨꯜꯂꯥꯛꯄ ꯑꯣꯏꯍꯟꯈꯤ꯫ ꯆꯍꯤ 12ꯒꯤ ꯃꯇꯨꯡꯗ ꯈꯨꯜꯂꯥꯛꯄꯒꯤ ꯌꯨꯝ ꯑꯗꯨꯗ ꯁꯤꯕꯒꯤ ꯊꯧꯗꯣꯛ ꯑꯃꯁꯨ ꯊꯣꯛꯂꯦ ꯍꯥꯏꯗꯨꯅ ꯆꯟꯗ꯭ꯔꯀꯂꯥꯕꯨ ꯃꯐꯝꯗꯨꯗ ꯀꯧꯔꯛꯏ꯫ ꯏꯃꯨꯡ ꯑꯗꯨꯒꯤ ꯁꯤꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯕꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯇꯣꯟꯕꯤ ꯑꯉꯥꯡ ꯑꯗꯨꯅꯤ꯫ ꯆꯟꯗ꯭ꯔꯀꯂꯥꯅ ꯁꯤꯐꯝꯗ ꯆꯠꯂꯝꯗꯥꯏꯗ ꯃꯆꯥꯅꯨꯄꯤ ꯅꯤꯇꯤꯗ ꯁꯨꯝꯅ ꯁꯤꯟꯅꯩ, "ꯌꯦꯡꯉꯨ ꯆꯥꯏꯕꯦꯝꯃ, ꯑꯩꯅ ꯍꯦꯛ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗ ꯅꯪ ꯏꯃꯨꯡꯁꯤꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯂꯩꯔꯝꯃꯨ꯫ ꯀꯅꯥ ꯑꯃ ꯀꯔꯤ ꯑꯃ ꯍꯥꯏꯔꯛꯄꯗ ꯅꯪꯅ ꯀꯔꯤꯝꯇ ꯍꯥꯏꯔꯨꯅꯨ, ꯈꯨꯝꯃꯨꯅꯨ, ꯊꯣꯛꯎꯅꯨ꯫" ꯃꯃꯥꯒꯤ ꯋꯥꯗꯨ ꯃꯨꯟꯅ ꯇꯥꯔꯒ "ꯊꯣꯛꯑꯣ ꯏꯃꯥ" ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯒꯨꯝꯕ ꯊꯧꯗꯣꯛ ꯈꯔ ꯊꯣꯛꯂꯅꯤ ꯍꯥꯏꯕꯒꯤ ꯁꯍꯨꯝ ꯐꯪꯕꯒꯤ ꯃꯇꯧꯒꯨꯝ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤꯗ ꯑꯗꯨꯝꯅ ꯁꯤꯟꯅꯕꯗꯨꯗ ꯃꯆꯥꯅꯨꯄꯤꯗꯨꯅ ꯍꯪꯉꯛꯏ, "ꯏꯃꯥ, ꯉꯁꯤ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯀꯗꯕ ꯂꯩꯕꯅꯣ?" "ꯍꯧꯖꯤꯛ ꯊꯣꯛꯇ꯭ꯔꯤ, ꯊꯣꯛꯂꯛꯄ ꯌꯥꯏ, ꯈꯪꯗ꯭ꯔꯤ" ꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯗ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛ ꯑꯁꯤꯐꯝ ꯃꯐꯝꯗꯨꯗ ꯂꯥꯛꯏ꯫ ꯁꯤꯔꯤꯕ ꯑꯉꯥꯡ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯜꯂꯥꯛꯄ ꯑꯣꯏꯔꯤꯕ ꯃꯥꯙꯕꯀꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯋꯥꯔꯤꯁꯤꯒꯤ ꯃꯈꯥ ꯍꯌꯦꯡ ꯑꯃꯨꯛ ꯂꯤꯗꯨꯅ ꯇꯥꯍꯟꯖꯒꯦ꯫ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫